अहानबदा मरोइबा पाउ पिजरी मचिन थीबा पॉलिटिशियन क्या थोरपना पॉलिटिशियन सिंह मियाम ने इकाई खुमनद्रे बीजेपी लेंगाक लाकपदगी मियाम नुंगाइना हिंगहले हाइना मणिपुर के चीफ मिनिस्टर एन बिरेन फोंदोखरे इंटरनेट लाकपदगी पोक्सो की केस हेंगतपगी मरम अमा ओइरे हाइना सोशल वेलफेयर मिनिस्टर हेखाम दिंगो ना फोंदोखरे सेन खरदंग मतेंग पांगलबदी मदुना अचौबा मतेंग ओइगद्रा खंदुना इमा सिंगदा पेंशन पीगे हाइना लाउथोक सखिबनी इमा सिंग लेगे खनखिबा लेते हाइना फोक्स ना फोंदोखरे नौना लिंखटपा चुराचांदपुर मेडिकल कॉलेज के सिक्योरिटी गार्ड्स लौनबा तौखिबा टेंडर अमुक हनगदबनी हाइना तक्सलकली अमदी कक्सिंग की डीसी अमदी एसडीओ ना मोलनोई की मफम दा साइन बोर्ड चांदेल अमदी टेक्नोपाल डिस्ट्रिक्ट थारंबा सिंह मुथत की बात लेंगाक असिगी अचुंबा खोंगथांगनी हाइना फोंदोरकली खुरमजरी दीपा समराइलाटपम दा पोनी प्राइम टाइम न्यूज पिजरी हौजिक पाउसोदो तम पिजरी मजिन थीबा पॉलिटिशियन क्या थोरकपना पॉलिटिशियन सिंह मियाम इकाई खुमनद्रे चिन थीगे हारबदी पॉलिटिक्स तौबिरकनु इकाई बियु मणिपुर मियाम वोट पीबा हैरे बीजेपी लेंगाक असि लाकपदगी मियाम नुंगाइना हिंगले हाइना मणिपुर की चीफ मिनिस्टर एन बिरेन फोंदोखरे वाफम असिंगा असि मणिपुर लेंगा की डायरेक्टोरेट हैंडलूम्स एंड टेक्सटाइल दा सिंदुना नुमित 10 चुफना चथकदबा मणिपुर इंटरनेशनल टेक्सटाइल एक्सपो मणिटेक्स लिसिंग अनि कुनिथोय ngasi निलकुठीदा लेबा अर्बान हत्ता हौदोकपदा अथोइबा मिथुंगलेन ओइकिबा बिरेन फोंदोकिबनी महांगना हाई ममांगदा चिनथीबा लेंगाक लेरंबना लमदम असि चौखटपा थिंथादुना लेरमी मतम अमदा इमासिंगना केरका लंबीदा चटपा फंगदबा नुमिदांग ओइरकपगा कांगसी खिंगदुना लेरंबा सिंगमी तमीगी खेनबा लेरंबा कया अदु ngasi दिलैत्रे खुंगंग खुदिंगदा तोटी इसिंग पीनबा थौरांग पाइखतली चादा हुंफुतरा मंगा हेना खुंगंगसिदा तोटी फंगहनबगी थबकता कुमांग चाउसिले लिसिंग अनि कुनमरी की पार्लियामेंट इलेक्शन ममांगदा मणिपुर की खुंगंग खुदिंगदा चामा तोटी इसिंग फंगहनबा लेंगाक असिगी पांदमनी सोशल मीडिया दा नरेंद्र मोदी बु नोकनरी अदुबु मखोइदु अफब खनबा ngamdraba मको याद्रबा कांगबुनी लौमी की नुपी सिंगी लेता लाइरगी स्कीम क्या हौदोकलगा पाइखलकलिबा थबक सिंग खंगबियो हाइकी मांगना ngasi पांगथोकिबा थौरंगा मरी लेनना मनीटेक्स असि लमदम असिदा कानबा अमदी फिसाबी सिंगदा अचौबा मतेंग ओइगनी खनबदगी हौदोकिबनी फिसाबी इमा सिंगना ऑफिस ता चटलगा सेन फंगनबा वाना होदरंबा दु डायरेक्ट बेनिफिट ट्रांसफर तौरकपना मसा मसागी अकाउंट दा चंगलगनी फिसानबा लंगदा मोनोपोली सानबा यादनबा खोइरंबन इमा कैथेलगी मथकता होलसेल ममांगदा फिसानबा लंग फंगलगनी लंगदम असिगी नाट की ओइबा मयेक यावबा खुदना साबा फीबु मपालमदगी मशीन ना सारगा थाजलकपा असि तौदनबा मरी लेनबा सिंगदा खंगनख्रे हारी इंटरनेशनल की टूरिस्ट मयाम इवन प्राइम मिनिस्टर सिंह भारत की प्रेसिडेंट लागा ने इनोवेट हो गई है कंखुई के उखरुल की हुजिक लोइसल है मफम खुदिंग आ बेहांग अमुक त योरमद्रबा बेहांग एबा म्यांमार ताइनबा बॉर्डर दु ने कोइन हुजिक कल्चरल सेंटर एंड हुजिक सेमकुनिस सिबु चंद्रकीति महाराज न मतम द लुसाई एक्सपेडिशन द मरी लेने ब्रिटिश का पुनर मग सलका नमागी खोंगभम तन मफम दु हंदक चलगा संगार बि पुहांग हांग करिगुंबा मगी मखल मगी फेंसिंग म यावदन लेने स्टेट ngasi di edu honorable prime minister Narendra Modi ji gi makha dai koi yam safe oiba yam secure oiba citizen amai do koi boy general passenger kudai je sa sing punama na khoi gi mating dagi na khoi gi blessing dagi ngasi manipur da ing singna santi oina laiba khangmani makha ta na manipur se ama toina ing singna santi oina laina na ba ima isa se mayam dagi ai blessing nijari Thoramadu the Textiles Commerce and Industry Minister Nemcha Kipgen Hai मिसिंग मतुंगिना फिसाबी ख्वाइदगी याम्बा असि भारत के ओइना मणिपुर ओइरी टेक्सटाइल असि हेना पाकथोक चाउथोकना बहनगनी मसिना एम्प्लॉयज जनरेशन तौबदा अचौबा मतेंग ओइगनी लेंगा कसना फिसाबी सिंगी आइफनबा अमदी इयोंग फीगी पोथोक हेना पुथोकना बहनरी मसिदा फिसाबी अमदी मियामना सुखना मिनसि हाइकी थोरमदुदा इम्फाल ईस्ट की मेगा हैंडलूम क्लस्टर लॉन्च तौकी अमदी मोरांगदा सागदबा क्राफ्ट हैंडलूम विलेज की उरे उयुंगसु तमकी नेशनल हैंडलूम डेवलपमेंट प्रोग्राम की मखादा आधार लिंक तौरबा वीवर सिंगी बैंक अकाउंट सिंगदा डायरेक्ट ट्रांसफर तौदुना
financial assistance supiki Manipur gi lediba handloom amadi handicraft ki festival oriba expo aduda power minister TS Bisozet KFN PD minister El Susindro transport minister Kasim Basum Handloom and Handicraft Development Corporation Limited ki chairman case Ibom Cha Khundrak from SC ki MLA TS Lokishore Morang SC ki MLA Thongam Santi Khetrigao SC ki MLA Sheikh Nurul Hasan amadi Oinam SC ki MLA Irengbam Nalini Shu Sharugyaki Tharamadu da stall chani ka humfutara rom henasu hangki Mega Handloom Cluster of Infar East, Amazon Craft Handloom, Village of Moirang National Handloom Development Program की project 21 के मखादा Handloom Pisabi 33.132 Amazon Boardman Kuntrada Lupa Crow 66.78 के Sempam Oigadaba Sirgi Mating Pirak Pagidamata Ehagna Ekai Kumdazerba भारत की प्रधानमंत्री श्री नरेंद्र मोदी जी अमदी ऑनरेबल यूनियन मिनिस्टर ऑफ टेक्सटाइल श्री पीयूष गोयल जी अमसोंग इकाई कुम नजरीबा चीफ ऑनरेबल चीफ मिनिस्टर श्री एन बीरेन सिंह बु ngамखे लेतना थागतजबा फोंदोक्चरी मसिगी शेयर की तिंगबांग असि आधार लिंक तौरगा बैंक अकाउंट सिंगदा direct benefit transfer gi khongthang da beneficiary sing da johan gani Internet lakwadagi poksogi case hengatpagi maram amo hoire haina social welfare minister Haikam Dingko na phongdokre wafam masing asi High Court of Manipur na sinduna palace compound da leiba city convention center da pangtokpa nomagi oiba state level consultation on implementation of Pokso Act 2012 ki thoram amada phongdokibani consultation program adu the Chief Justice High Court of Manipur ki Justice Sanjay Kumar High Court of Manipur ki Judge M V Muralidharan amadi A Bimol Singh Advocate General Manipur Lenin Hizam Director Manipur Judicial Academy Kates Novin Police Department amadi Social Welfare ki Department ki official kya susar gyake Tharamadu gamai lena Social Welfare Minister Haikam Dingko na makatarduna hai chahi nauriba angang singda no makangdana sexual assault chathaba thingba haibasi taudraba yadraba thaudang amani kiningai oina hengalakliba pokso gi case singa si thingnaba gidamak High Court of Manipur na Pokso Act 2012 implement taunaba gidamak pangthokliba consultation asina khara makhai di effective foragani Police Department Social Welfare Department ki maikai de gisu miam da Pokso ga mari lenaba case kya gi awareness pituna lakli State Child Protection Society District Child Protection Juvenile Justice Board ki makhada thabak kya da lokhatuna honari adubu noma gi angang singda chathaba crime di lepa leitri maramadu na High Court ki legal expert kya nangasi akanba law ama semduna chapchana thingna ba honna bagi matam yauri haiki Pokso gi case singa si thoklakpagi maram thigatlubada mobile phone thoklakpada ki internet ki khuthangda mathong chadaba kya yenglakpana pukning fathaba ngamlaktabana achoba maram amasu oi nakalamarom da mama mapa oiba singna macha singbu boarding da hekta thamjinbana checksin bagi changwalakpa maning tambana fataba thabak torpani Asikumba tabakasi kungangdana hena thokpagum tawi maramaduna khara haithaba mafam singda awareness hena pibagi bathau tai haina phangdoki singse valley dana hena kesi yam basi karigino haibasi khoi ainu wahangam ka hangjani masi oibiya basi karibagi tholpano haibasi mru aina population si valley dana hena yam bagira natragana khoi chingda cases mayamum leitar gasu asan laga thambagira natragana chingi customary law sina marum orkanda maduna nathai bagira adu masi khoi yam munna si study tawma changi haidana I mehanda thamjani aduna oram masina munna khana birakanda khoi inkhaliba angang sing khoi tungi yombirano yidoriba angang sing sideda singba sexual abuses singasi laitana ba khoi stringent action aduga yamna strict law ma khoi thamba tangai fadina lei haibasi masi thamoi yoibo motor mana thamjani bani adi College of Nursing Medical Directorate Lamphel Pat ki Taramatoirak Suba Mapuk Mo Thoramga Loinana BSc Nursing First Semester Mahirui Singh Wasak Lobagi Thoramama Ngasi Lamphel Pat Leiba Medical Directorate ki Conference Hall da Pangthokrai Thoramadu the Health and Family Welfare Minister Dr. Sapam Ranjan Singh Health Service Manipur ki Director K Sasikumar Mangang Medical Directorate College of Nursing ki Principal Dr. N Surbala Devi Medical Directorate Nursing ki Joint Director Lalbin Koi Amadi
Manipur Nursing Council ki Register T.H. Nandarani Devi na thorom ki athoiba mitunglen oina saruk yaki. Thorom adu ka marilena na chief guest ki waral piritana Dr. Sapam Ranjan hai nurse sama oina maithongda momon noktuna miyamgi seba tawba ngamba amadi anaba singbur harau hanba ngambagi gun ama chakni. Punsi haiba asi awana kya kanba yaroi mipum khudingna thengnari bangaktani adubu tho iba thodok adu lan thengnaduna maithongda momon nokpa haibasi yamna tangai fade. Khunayas the nurse ki role asi yamna maru oi. Healthcare amagi heart asi nurse na oribani. Anaba amana research tawkiba matamda makoina nurse adugi ming khangdrabasu nurse adugi hona jaman amadi profession bu sonahan bahaibasi yamna mathoktai amaromda aikoi asi makoigi damakta lairabani haikoi ki ithogni haibasi khanggadabani haina sufongdoki. Aduna, sige responsibility. It is just not in book like the ideas, your views, your whatever knowledge you know, share to then because it is our duty to make a wonderful Manipur, to make a wonderful India. Duty, and all of us, all individual in any profession, that sense of nationalism, sense of pride, sense of doing, sense of wanting to do good for the people. I think that is so very important. And the sige mayam say so you light up your candle, carry your candle, spread that light, go to the darkness, bring happiness to the people around you, bring them smile. As I've said, the most important 5-letter word is the smile. Bring smile to everyone. Momento certificate chama pirabasu upuda kangkhada namsinduna laikiba yai adubu sen kharadang mateng panglabadi maduna achawba mateng oigadra khanduna Federation of Civil Society Organization Folks na ima sing da pension pige haina lauthok chakibani ima sing laige khankiba laite haina Folks ki president Thoiding Zam Mani Harna Fongdokre ngasi ningthem pukri mapal da leiba Folks ki office da pangthokpa paumi sing udaba amada mahangna makha tardun hai Kangla mamangda malemgi anishuba oina ima sing na apspagi mayokta fi thongdaba khongjang sangsin kibada yaukiba ima sing tha khudingi pension pigani haina Folks na lauthoki adubu madugi paukhum oina ima sing sen gidamak ihau haukiba nate haina paukhum pirakiba laibak thibani Folks na furuk kyagi ningol chakoba pangthoki maduda ima mapan mak che pau piduna lapina ba haizaki madugi matungda ima singbu khwaidigi wangba thakta pukachabagi damak macha ama oina tha khudingi pension pirani haina lauthokibani adubu leibaki damak waminaraklaba macha singna chak kongjaba fawba lakpikhidaba macha ama oina pendaba fawi Lebak sigi damak ima sing na loramba thaudang asi yenglabadi ima singi mafamdadi tawzariba asi fawba matik sade malemgi masa khudimak na mateng pifam thokpani certificate momento kya pirabasu kangkhada taduna mangki sel oina mateng pibana kharatang mateng oigadra khanduna tha khudingi pension pige haina lauthokibani adubu ima sing na warokhiba adu tasengna laibak thibani haina fongdoki Dengan piba sidi certificate kang dan namsa laga thangi ba kan piba memento du upu ifun marak tu dalai bina maram ora kan masigi kana bam jile rekta ba aduna CNC bere gadi kogi sagla sama takna bagi kwa mata masana bagi tangai phadana magi masu ma masam lak pa kan da lupa manga da tarada piba ngamudra hai bagi wakhalo da koina masi paisa oina pira jena kana kan da koina paisa pira ni haidana lak thuk sagi bina hai ba imagine to give agitation do koina CNC pira kan da imagi agitation to give imagi activities mayam do koina koi makoi gi koina lairaga chena lairaga makoi bu namdha naba makoi gi mingsa thina naba makoi gi mangi lambida waru kuro angna bacha thagi banati haiba sima mya na kangjin biyo haiba mudi leba mya na khang biyo haiba sima ga ai apil tawjege chako bonu mi sida koi sit kha ga thamjabani numi sida til leba mi samwa chathok singmi tami noge Manipur gi tampaki koi pangal jing yauna tongan ba phuru myam dagi mamang de ema jing jam tang sak tak jar kan dai koi na angam bale bhen da koi pension pijagi haidana koi ram kan dai koi makoi dagi bor ni jaw ge na jaba dum gi khudong sa ba phangda badu da koi na ima oi bagi koi gi ahalaman oi bagi koi gi oina jaba wa pham thongi badu ko ima jing na waru puro leibi gi badu adu masul leibi ganu haiba wa pham simaga ai thamjari Thoramadu ka Marilena Folks ki Vice President BM Yai Masahan hai mamang de ima sing gi yum de chatuna Folks ki thomi sing na certificate momento amadi senfam kharaga pisaki maduda harau ima sing na lobiki maduna ima sing da masa sing na surprise oina chakoba aduda miyam mangda lautoktuna ikai khumna bo utke khanjaki bani housing mak ima sorona naduna leiri mahaki anabadasu Folks na angamba mateng pangkani ima sing da mateng pangjage ikai khumna jage haibani ima sing leige khanki balaite haina fungdo ki masasing na
ꯑꯗꯨ ꯉꯁꯥꯏꯒꯤ ꯁꯤꯗꯩꯗ ꯎꯠꯄꯤꯈꯤꯕ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯏꯃꯥꯁꯤꯡꯒꯤ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯟ ꯈꯔ ꯋꯤꯠ ꯑꯦꯃꯥꯎꯟ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟ ꯑꯃꯃꯝꯒ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯍꯥꯏꯔꯤꯕ ꯈꯨꯗꯣꯟꯁꯤꯡꯁꯦ ꯇꯝꯖꯕ ꯃꯇꯝꯗꯗꯤ ꯏꯃꯥꯁꯤꯡꯗꯣ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯗꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯄꯤꯔꯛꯈꯤꯕ ꯂꯩꯇꯦ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯐꯣꯇꯣꯁꯤꯅ ꯈꯨꯗꯝ ꯆꯥꯡꯗꯝꯅꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯄꯤꯖꯈꯤꯕꯗꯨꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯅꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯁꯤꯅ ꯂꯥꯟꯅ ꯂꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯈꯟꯖꯔꯍꯧꯗꯕꯗꯨꯒꯤ ꯃꯔꯝꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯅ ꯄꯦꯟ ꯐꯥꯠꯇꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯅꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥꯁꯤꯡꯗ ꯄꯦꯟꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯝꯕꯤꯔꯒꯅꯨ ꯉꯁꯤꯗꯤ ꯏꯃꯥꯁꯤꯡꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯡꯗꯣꯛꯆꯔꯤ Director Sasi Kumar Churachandpur Medical College ki security launaba taukiba tender amuk hana re-tender tawgadabani haina demand tawrakli. Wafam asing asi Manipur Press Club ta pangtokpa paumi singa udnaba amada Smart Security Service ki Secretary L Pratap na phongdokibani. Mangna makha tardun hai Churachandpur Medical College ta security deploy taunaba Medical Directorate ta chahi asigi October 13 tender pangthoki. Adubu tender aduda aran bakhara thengnabadagi tender adu hek loibaga complaint tawki. Director da tender amuk hana tawbiu haiki. Tender aduda technical bid amadi financial bid haina ani thoki. Adubu envelope adu hangbada technical bid ka financial bid ka onaramba thengnaki. Numit adugi hek nonganbada Chatuna hanglubada e-tender tawgani haraki. Adubu madugi ona tainabada Director of Health Service Dr. K.S. Sasi Kumar mangang na thopa order amana MS Smart Super Security Service amadi MS Manipur Guard Service hariba agency ani asi technical bid ki approve tawre haina order thoki. Adubu hariba agency asi lisingani kunma thoigi November thada register tawbani tender gi point nipan dadi chahi ahum experience legadabani hari masna maram waraga order thokliba asiga makoina approve tawriba asiga asoiba aranba leire maram aduna Director K Sasi Kumar na tender amuk hanna athubada tawgadabani haina taksinki. Director of Health Service Government Manipur ki Dr. K.S. Sasi Kumar mangangna tender asida hariba farm agency ani si financial technical bigi proof tawre haino notice ama tole hariba agency number 1 da policy MS Super Security Service OPCD Private Limited hariba agency asi akoi gi restart tawbasi 16 November 2001 da Private Limited company oi tawbani aduga tender ki document da akoina number 8 yoriba copy of past experience for last 3 years haibani hariba asidi akoina company ekta mana private limited start tawasi sahi magi mea da ngari aduga document da koina close to the government order thoisi 3 years have last 3 year experience have ni hari policy lana to have si order sin masana tai aduna Dr. Sasi Kantana have tender cd tender to godabani to da di mai mathak da koi RTI gumba koi dokon ba sem sare Matang as break matang lominasi Kasha Ventures Private Limited Sky Fancy presents Northeast Aerosports Hot Air Balloons and Paramotors Fiesta 2023. India's first Aerosports and Hot Air Balloons Fiesta will be held in Manipur. This event will feature skydiving show, paramotoring, hot air balloons, cultural shows, food and fun fair, fashion event, experience rock concert to another height, and a lot of other exciting events. Come and experience the once-in-a-lifetime experience. Explore the hidden gem of nature, Loktak. Experience the ultimate sky high at Fiesta 2023, Manipur. Break matung da taram na okjari makataba pau amuk pizari
Kaksingi STO STM Okram Sanyaranina Chahi Asigi October Tarukta Thokiba notice amagi matung inna Kaksing subdivision gi jurisdiction da Chandel amasung Technopol district Thariba Singh numit tare nigi manungda lautokadabani haina khangan kibagi matung inna hokiba tha sigi ahumda DC Kaksing Samorje Salam amasung STO Kaksing anina luchingba kambu amana police personnel single loinana laktuna Molnoi area da signboard da Chandel amadi Technopol district Tharamba Singh muthat kiba adu lengak asigi achumba khongthang ni Palel area ki CSO sing na fungdorakli wafam asing asi Youth Voluntary Association YVA Palel Social Development Organization SDO Palel Youth Development Organization YDO Palel Palel Apunba Luchingbi Imaluf Palem Chingtam Nupi Apunba Luf Palel area amadi Palel Gram Panchayat ki elected members sing yauna YVA Palel gi Sanglen da pangthukiba Paumi Singa Unaba amada fungdorakpani Paumi Singa Unaba du da YVA ki chairman Roman Khumana fungdorakpada Palel area asi 52 seats area land record ki matung na manung channa hana Thawal district ki manung channa leremba aduga haujikna Kaksing district ki manung channa leiba mafam amani Matamgi matung inna lam leiba yonba tawduna mafam asida tonga tongan furuk kya khul taminaduna nungshi chana na mafam asida leminaduna lakli history khangdaba nongna mafam asida khundarakpa miyoi kharana Chandel district Technopol district namganda poduna puraga lakpagi mawongda torakpani ngasi lai apigani asi laibak thibani hanadagi leraklaba Palel area gi sakfam asi ADC bill na maram moraga machet ama fauba Kaihan Bayaroi, Hanadagi Nushi Chanana Leraklaba Lamda Masibu, Kaihan Bahot Narakpa Kudimak Ekoi Puna, Tengnaminasi, Tungi Mirolgi, Kanbiduna Hauzik Paliba, Lengakasna, District Boundary Matang da Jangsalakliba Kongtangasi, Achumba Kongtangi, Palelgi Miam da Amadi CSO Sing Namapung Fana Sawali. Loida na masagi mathong ningti na tawriba Kaksing district ki DC amadi STO pu suspend tawgadabani haina chingi CSO kharana fongdokiba wafam adu yumfam yaudaba history khangdaba dagi pangai haikiba oirabadi matung amuk hanna haibiganu hanadagi nushi chanana laiminaraklaba aikoi masel gi marakta kanagumba miyoi karana singchep thajenduna aikoi masel gi marakta tokai tanaba silakpa asigi mayokta aikoi puna leminasi tungi mirol gi khanbiraga lengakna changsilakliba achumba khongtang asida aikoi puna mateng pangminasi haina appeal tarakli Jiribam district ka yumthang nariba Tamenglong amadi Fairjol district ka tainaba lamsingi chayet naba leiringai cherak asida Jiribam district ki Leisabithol gi manungda leiba Kuki village ama Janmin Thang Singson kauba chief chairman Haizaba asina Tausem subdivision gi khul amagi maming lauraga Tamenglong administration gi manungda leinaba honabagi akuppa pau amma leire masi Jiribam praja amadi JDO na yaba ngamloi haina ngasi Bapuparada leiriba Jiri Development Organization JDO gi office ta pangthokiba paumi singa unaba amada JDO gi president N Sadananda Maitaina wafam singa si paumi singda fongdokibani mangna makata na hai Leisabithol da leiriba Kuki village asi Jiribam district ki manung da leibani haibagi samlakpa wafam di 1997 amadi 98 ki matamda Faitol lomdagi lakpa kunja singna pam macha tawduna lowshang oina ama anikhak lerambadagi 2012 adwaida hanagi ex minister Tes Devendra na revenue minister oiringai matamda lammasi Manipur police ki firing range oina approve tokraba lamni maramasina Jiribam gi apunba saktam kai na basinbirakanu haina JDO gi maikai diki appeal tarakli ngasi paumi singa unabadu da JDO gi finance secretary Mutum Biken Maitei amadi JDO gi member Yurembam Biken Maitei susaru kyaki Traffic Control Police Wing Manipur gi Superintendent of Police Wungpam Kasar na sinduna nupi traffic personnel singbu ningol chakobagi tharamama ngasi MG Avenue da leiba TCPW gi office ta pangtokre ningol chakobagi tharamadu ga mailena SP Wungpam Kasar na traffic police da leiriba nupi police singbu ikai khumnaba amadi makoi bu thagatpa oina chakoba asi pangtokpani haina fongdoki Tharamadu da SP amadi TCPW gi officer singna nupi personnel singda yafa pausal pibaga loina khodolsu tamki Thawal district ki Wangkhem Kendra gi manung channa leiba Haukha Mamang Konjil manung gi water supply scheme amadi lambi thong gi fibam asi ngasi Kendra asi MLA ke Megha Sandra Fate amadi PWD gi Miyoi Singa loinana yengsin kre yengsin khongchata duda MLA ke Megha Sandra na paumi Singda fongdorakpada
mamang konjil manung yauna Thobal town da ising pinanaba Jal Jeevan mission ki makada augmentation of water treatment plant at Thobal town haina mamang sahi ki December 30 degi thabak khoraki adubu yamna laibak thibadi new development bank ki sentang makada lupa lakh Lisingama Chamri Tarnitoi Dasmik Nipantare Changna Sakat Kadaba Capacity Manga Dasmik Mapan Mari Minimal Liquid Resource MLD Oiba Scheme Asi Matang the Department Kimyoi Singa Loiden Nangasi Yangsen Balakpani Media Ki Kutang da Hauka Mamang Konjil Manungi Ima Iben da Fongdor Kibada Yamna Laibak Tivani Tabak Asi Taptaraga Lerambagi Maram Scheme Asi Kim Tabak Suriba Uni Ngakpigani Unipro Techno Infrastructure Private Limited ki miyoi sing amadi Department ki miyoi sing dagi khangbangamle ising pina naba overhead tank sagadaba Thobal okram gi mafam adu chayet naba leiba khar lekhre mafam asida fau thazilure fau asi heklok paka thabak hauragani pipe sing di loinana leire athubada Thabak hauraga Thobal hauka mamang amadi okram gi ising fangdana leiriba mafam singda thaknaba afaba ising atubada fanglagani haki yengsen khongchat aduda sarukya ki ba Unipro Techno Infrastructure Private Limited ki Deputy Project Manager Rameshwar na fongdorakpada soil testing tawba loikre fau hek lokpaga thabak hauragani haki yengsin khongchat adu loisilaba tungda MLA na hauka mamang konjil manungi miyamga haktengnana unaduna wari sanaki mafam asida ising pigadaba scheme asi loisinbada tha tare romdi changkini miyamge awaba koknaba masi loisindringaida tangjeng water supply scheme dagi ising piba yabra haibadu yengsingani hainasu MLA na miyamda thazaba piki lambi gi matang da paladuna PWD department gi thomi amana fongdokibada lambi asi semba hauraba matung mikhal matung da Manipur gi kendra humfu gi work order kakpada mafam asi gi su yaukibani haki Jal Jeevan mission haisigi makhada aziki ekhona ising piba ngamdri haise pipe ti already lere aduga ising piba ngamdri se overhead tank se sabagi lamgi kha se na balaiba sina haiba khunje okram ga haukum mamanga tainabani okram gi jaga sida patale na mada pi ne laiba adu in case masigi lamsi masi low si huju uri ba low si akoi gi masi loga sane na budi laire kaigumba still low si problem laktar badi aigi hauka gi jaga swai sida su dum lampi ba yana ba jaga lai okram gi swai gi kari kai myam ji ising phangdi hairisi akoi gi haiba company sina sadu gi MS Unipro Techno Infrastructure Private Limited haisina sagadamni ana already pipeline ke kesu akoi gi loina leiraga leire adagi masigi ji ising pithaktabagi tapthabasi maram je overhead tank sabagi su masina sawa factor ama oiduna ising pipsi tapthabani Moirang Kendra ki MLA TS Santina Kendra asigi manung chana leiba Naran Senai gi ahal oiraba singda all age pension card hakthingna yentokre Fubala Gram Panchayat ki Pradhan N Ranjit amadi ward ki member sing yauna pangthokiba achamba thoram aduda MLA na Mapuroi Balaitrabi Amadi Ahal Oiraba Oirabi Kyada card sing yentokladuna MLA na chahi yamlaba masagi sentok laitraba singda magi chaning thakning ba amadi ana ayek yaurapata mateng kitang oinaba thorang asina pibani chahi di yamlaba pension di fangdriba sing mathangda amuk hapnaba honagani haki MLA gi yamna chamba amadi vote piba pidaba thidana michang mikhai naidana thabak pangthorapa asi ubada miyamna su thagatki Haukiba October 13 National Legal Service Authority amadi Chief Justice of India oiragadaba Justice Y Sandra Surna haudokiba amadi November 18 fauba leibak sinba thungna chathagadaba campaign Empowerment of Citizens Through Legal Awareness and Outreach amadi Hak Hamara Veto Hey Address 75 Singi Makada District Legal Services Authority Imphal West Naso National Legal Services Authority amadi Manipur Legal Service Authority ki meeting Makada Thorong kya pangthoklagani hari wafam asing asi Manipur Press Club ta pangthopa paungki mifam amada campaign asigi advisor CH Momona fongdokibada campaign asigi manung chana legal awareness program amadi door to door campaign pangtoktuna awa ana taraba aingi mateng mathau taba leita laira singda khudong chaba pinaba khonagani lakliba November 3 ta Imphal West DC Complex the mega beneficiary camp ama pangthokani November 3 na Kanglada victim of trafficking and commercial sexual exploitation haina mingthonba street play ama utkani November 13 dana Chairap court ta historic articles of judiciary ki exhibition ama pangthokani
पांथोकनी अदुगा नवंबर 18 चैराप कोर्ट कॉम्प्लेक्स प्रो बोनो रजिस्ट्रेशन कैंप अमा पांथोकनी हारिबा कैंपेन असिदा कानाबा सिंह मियामना सुक्सोय सोयदना लहोंगनबा महाकना मखा ताकी Legal Services Authority National की मखादा अमदी मणिपुर स्टेट लीगल सर्विसेज अथॉरिटी की मेंग मखादा डिस्ट्रिक्ट लीगल सर्विसेज इम्फाल वेस्ट ना मतम की लीगल अवेयरनेस अमदी डोर टू डोर कैंपेन क्या तौदुना लैरा अवाना तारबा आइन की मतेंग दरकार होइबसिंगदा एकोना आइन की मतेंग मयाम अमा पांगरे अदुगी मथक्ता हंदकी सिना मरुओइना एकोगी जेल लैरिबा इनमेट सिंग अमदी चाइल्ड केयर इंस्टीट्यूशन सिंगदा लैरिबा इनमेट अखोगी लैरिबा अंगांग सिंगसिदा आइन की मतेंग दरकार होइबसिंगसे एकोना डायरेक्टली फंगनबगिदमा मखोइ सिंगसे एकोना पर्सनली उनरका मखोई ग्रीवांसेस मैम लौर नेशनल लेवल मैम तौगदौरीबा मणिपुर की यौनबगी कैंपेन से मरुओइना हौदोकचबने नुमित निनी चुपना चथगदबा मणिपुरी साहित्य परिषद मेघालय MSPM की 19 सुबह चाही की मिफम अमसुंग लिटरेरी मीट ngasiदगी सिलोंग की नेहू कैंपस ता लेबा ICSSR की सेमिनार हॉल दा हौदोखरे ngasiदगी हौरगा थासी की तरुक फाव नुमित निनी चथगदबा चाही की मिफम अमसुंग लिटरेरी मीट अदुगी हौदोकपगी अयुक्ता पांगथोकिबा थरमदा ICSSR NERC सिलोंग की ऑनररी डायरेक्टर प्रोफेसर भागीरथी पंडाना अथोइबा मिथुंग मणिपुरी साहित्य परिषद मेघालय की प्रेसिडेंट मुनिस निंगथौजम थौरम मपू अदुगा मणिपुरी लैंग्वेज प्रोटेक्शन कोऑर्डिनेशन कमिटी असम की चेयरमैन डॉक्टर KN चान अमदी इचेमा अमसुंग अरामबाई की एडिटर डॉक्टर फरीद साबम बिरमनीना अखनबा मिथुंगलेन सिंगोइना सरुग्याकी थौरम की सरुकमा ओइना नुंगथिल की सेशन दा डॉक्टर चिरोम राज केतन ना मॉडरेटर ओइदना मणिपुरी खोरिरोल चखटपदा ट्रांसलेशन रोल ऑफ ट्रांसलेशन इन द डेवलपमेंट ऑफ मणिपुरी लिटरेचर हाइबा टॉपिक ता पांगथोकिबा सेमिनार दा डॉक्टर लोंगजम आनंद सिंह अमसुंग मोरांगथेम सोबिता देवीना चे पाथोके मणिपुरी क्लासिकल डांस उतखिबगा लोइना MSPM की मंगाल जर्नल सुंगासी की मिथुंगलेन सिंगना हौनबी मतुंग इना फोंकी बुक रीडिंग की सेक्शन दा येंखोम KB सिंह म्युनिस निंगथौजम नावरेम नीलमनी अमसुंग डॉक्टर कमलजीत चिरोमना लाइरिक सिंह पाथोके हयेंग तांग तरुक नुमिनिनी चनबदा इसैगी सुरना मिंग ओइना थोनबा मफम मेघालय की कोंथोंग विलेज दा खोरिरोल खोंगचत अमा चतपगा लोइना मफम मदुमक्तदा सैरेंग सैदिनबा अमसुंग पांगथोकनी मतुंगदा फुंगा हेरिटेज दा नॉर्थ ईस्ट अमसुंग अतै मफम सिंगदगी लाकपा मणिपुरी राइटर सिंगी ओइबा इंटरैक्टिव सेशन अमसु पांगथोकनी हारे इम्फाल ईस्ट की यारिपोक टॉप सिंगथादा लेबा सीनियर सिटीजन सिंदुना ऑर्गेनाइजेशन अदुना कोनबा लेकाई सिंगदगी थोइदोक हेंदोकना माय पाकलकलबा सानारोय सिंग अमदि भाइरोय सिंगबु ओक्तुना पुकलिंग थोगतपगी अहुमलक सुबा फेलिसिटेशन प्रोग्राम असे टॉप सिंगथा पुक्री अचौबा मपालदा लेबा पंचायत घर कम्युनिटी हॉल दा पांगथोकरे पुकलिंग थोगतपगी थौरमदुदा टॉप सिंगथा ग्राम पंचायत के प्रधान युमनाम तोमबना अथोइबा मिथुंग सीनियर सिटीजन टॉप सिंगथा की प्रेसिडेंट रिटायर्ड फॉरेस्टर मोरांगथेम नोडिया चाना थौरम मपू अदुगा मणिपुर लेंगा की वेटरनरी लोइशंगी थबक्तगी पोथारबा जॉइंट डायरेक्टर माइबम राजेंद्रना अखनबा मिथुंगलेन ओइना सरुक्याखी ngasi थौरमदुदा गुजरात पांगथोकिबा 36 नेशनल गेम्स दा वुसु मसानादा गोल्ड मेडल लौरखिबी कोंजेंगबम पिसक अमसुंग टोम्बी देवी अनि की मचानुपी लक्ष्मी देवी नीट एग्जाम 2022 दा मणिपुर की ओइना मरिफुतरेट रैंक दा लाखिबा थियाम रंजित अमसुंग सोबिता देवी की मचानुपी रोसी बिना थियाम अमसुंग मणिपुर यूनिवर्सिटी की मास्टर ऑफ कॉमर्स 4th सेमेस्टर दा श्रीमती अतर कौर सेटिया मेमोरियल गोल्ड मेडल अमसुंग गवर्नर गोल्ड मेडल फंकिबी माइबम इनाउबी अमसुंग राधामणि देवी की मचानुपी अंकिता देवी बु लेकाई म्याम अमदी सिन लिलांगिबा की माइकैदगी लैपरेंग लेंयांगफी मोमेंटो सर्टिफिकेट अमसुंग सेल की मना पीदुना पुंगिंग थगतकी थरमदुदा वांगांगिबसिंगना सीनियर सिटीजन टॉप सिंगथाना पाइखतकिबा तुक पाइखतलिबा तुंगी युम्बी ओइगदोरिबा नहासिंगबु अचंबा अंगंबा खरा खुदोल तमदुना पुकनिंग थगतपिबा हाइबसि यामना अफबा खोंथांग अमने असिगुम्बा अफबा थबक पांगथोकलिबा स्टम यामना सुमतेंग पांगदुना पुकनिंग थगतफम थोई तुंगदसु लेप्तना हेना चावना पांगथोकपा ngamba ओइरसनु हाइना फोंदोकी फेसोकना संगसिलक्लिबा कैंपेन मयाई काबा चिंजाक सिंगी मायोक्ता महिरोय खुनाइना लेप्लसी हाइबा असिगा मरि लेनना ngarang फेसोक हेड ऑफिस की वाइस प्रेसिडेंट रोनाल्ड केनेडी ना लुचिंगबा टीम अमना तंफासना गर्ल्स हायर सेकेंडरी स्कूल GP वुमेन कॉलेज अमदी न्यू सेकोंड लेबा ब्राइटर एकेडमी की मीटर चामगी अकोइबदा निसागी पोलम सिंग योनब्रा हाइना यिक्सिनख्रे येन सिंखोंचत अदुदा निसागी पोलम सिंग मरु ओइनी हिदाक मनागी पोलम सिंग अमसुंग ब्राइटर एकेडमी की मीटर चामगी अकोइबदा यूना चिंगबा क्या अमा महिलोइशंगी लैरिबा मफम सिंग असिदा मरांग काइना योलंबा थेंगनरकी हारि
Asigumba thabak thoram sing asi matung tarakpada tawbidanaba amadi lekai club ki volunteer sing nasu makha tarakpa thabak thoram sing dasu nisagi mayok da chatharakpada lekai da leriba club sing nasu mating pangbiyo haina appeal tarakli mahai loisang leiba mafam dagi meter chama gi manungda mayai karba chinjak haibadi kwazarda talap na singba yonba yaroi haina mari leinabo authority na atibatang duna leriba masi khangna mahairoi khunai gi mayokta atamnana yonba asi laibak thibani masi lepkadabani amasung mari leinabo authority singna miking changbiu amasung makhatana feshok nasu survey sathakigani masida leibak miam amadi mahairoi khunai na mating pangbiu haina feshok ki maikai degi thadorok pasirol amada appeal torokli matang asta break matang lominasi Kasha Ventures Private Limited Sky Fancy presents Northeast Aerosports Hot Air Balloons and Paramotors Fiesta 2023. India's first Aerosports and Hot Air Balloons Fiesta will be held in Manipur. This event will feature skydiving show, paramotoring, hot air balloons, cultural shows, food and fun fair, fashion event, experience rock concert to another height, and a lot of other exciting events. Come and experience the once-in-a-lifetime experience. Explore the hidden gem of nature, Loktak. Experience the ultimate sky high at Fiesta 2023, Manipur. Oksari makataba pau umupizari Mekola Gulab Higher Secondary School ki principal K.T. Ken ki mahuta principal anauba ama thazilakpagi mayokta school adugi mahairoi singna thasigi tang ahumdagi shutdown tawbagi khongjang jangsilakibadu order stay tawbadagi khongjang handokle haina school asigi mahairoi singna phongdorakli Mekola Gulab Higher Secondary School ki mahairoi singna khongjang jangsilaba matung lenga ki maikai transfer order adu ngarang handokibani masigi matung mahairoi singna shutdown ki khongjang jangsilamba adu handokle haina phongdoraki amadi principal K.T. Ken school da amuk hana lakpada mahairoi singna ikai kumna basu utki ningsing bayai October gi tang kutra mathoi da education s ki joint secretary na thokpa order da school asiki principal oiba K.T. Ken bo education s ki OSD oina posting piraga Vungjagen Higher Secondary School dagi El Fulchan kauba oza amana Mekola Gulab Higher Secondary School da principal oina tharakibani tharakibagi mayokta mahairoi sing school shutdown gi khongjang sangsinduna lakibani Thobal District ki Wangjing Tentha Assembly Constituency ki manung chanba Singtham Khulda leiba Social Development Committee SDC Safong lakpagi sahi mari suba mapuk thoronga loine nangasi club asna silaga Singtham Khulgi Lukra Singda Chanlabi Ningol Singbu Ningol Chako bagi thorom ama club asigi Masai Gonda pangtokrai thorom adu da club asigi President Sapam Radesham Langatil Jila Parishad ki members Soibam Kulabidu Sapam Gram Panchayat ki Pradhan Sapam Rameshwar GP asigi ward member Singh Sapam Ibo Hanbi Sapam Dabali amasung Thoksom Sanatomba na presidium member Singh oina sarugyaki club ki angauba machugi Firal Singhatuna atiyada pahalaga haudoki bangasigi ningol chakopagi tharam aduda chahi humfu tara manga gi mathakki ima ibel mayam ama yauna punna ningol yangkhai rom na sarugyaki tungda club ki maikai degi ningol singda ngamjaba khudol sing su tamki STC club ki thomi kya so sarugyaki ba ngasi gi tharam aduda club ki president Sapam Radishamna lakliba chahi singda su ningol chako bangamba oizagi haiba wafam thapladuna thoramasna khulasida amaga maga nushi chanaba hengat halagani haibagi thazabasu thamki
Thobal Forest Division EDF 48 Lokendro gi meeting makada Kaksing Range ki manung chanba tongan ba pat singda Palel Forest Beat Office ki Beat Officer Muhammad Salahuddin na luchingduna Kaksing Range ki staff single wina ngasi nongalam dai dagi hauduna drive sathakre drive aduda Laushipat ki akoibada uchek fana ba thaklamba lang kya marum fakat kre hari drive aduga marilena Palel gi Beat Officer Muhammad Salahuddin na haikibada hauzik ningtham tha changlakpaga loinana aikoi gi tongan ba pat singda lamlaki uchek sing chakta balak pahore arapa mafam dagi chakta balak liba lamlak ki uchek sing asibu kannabagi amadi lang thakpa singi makhutta takidana bagi pandamda ngasidagi anirak suba oina drive asi chathab haubani mangna makhatan hai ngasi ayuk angan ba pung ani dagi hauduna chathagiba drive aduda Laushipat ki akoibada uchek fana balang manga thaktuna lerambadagi fagat bangamki amadi ahing ba cheklaubi amasung langda thurambadagi lokhatlaga Safagadaba mafam yengduna thadokre haraduna hauzik ningtham ta changsilakpana aikoigi pat sing asida lamlaki uchek sing lakpa matam yorokpa maramna uchek fanaba lang thakpa hu chenba hidak season aduda uchek faba sing lepiu lamlaki sa uchek sing kanbada miyamge cooperation pibiu hainaso appeal tawki ngasi ayuk Imphal West ki District Police ki Commando team amana cheksin thorang gi saruka mo oina ningombam awang lekai amadi konjeng lekai kongna Thabida Leiba Far Bharagi Yumsingda Changchangduna search operation ama chathakre hari search operation adu ngasi ayuk pung 3 minute nifu rom chatpadagi hauduna pung 9 makhai fawba chathaki hari operation adu da vara sanba yum yauna punna yum marfu manga rom da search operation adu chathaki loinana tongan ba UZ group singda yauramba housingna bellaut ta leiba mioi ahum yauna punna mioi chamaga sufna manga verify tawki ngasigi search operation adu da afa apundi yaude Kaksing district ki district magistrate na thokpa order amagi matungina Manipur ki mafam kyada mitop sing noma gi hengalakli amadi police sing na su changslakli pa mitop sing asi kupna yengsilli amadi masiga mailena ILP ki chatna kanglon sing thugai ba myoy kya amasu fagat pa laikre loinana illegal migrants sek tawba amadi India ki saktak se maru oina Aadhaar card voter card driving license ration card na singba sasinaba card sing pairamba yengsinba mathok tarakpana section 144 of CRPC 1973 subsection 2 gi manungchanna Kaksing district ki manungchan lediba waragi yum sanba yumbu singna mi thamba matamda police station da verification tawhangadabani amadi Kaksing gi superintendent of police na Kaksing gi mafam da lediba yum guest house amadi hotel sing da lediba myoi singasi verification chathagadabani amadi makoina pirakliba chi chang sing adu asing brand natraga sasinabra haibadusu khangdokadabani hari Thobal district ki Wangjing Tentha Kendra gi manung channa leiba Tentha haibungda thasi ki tang ani gi nungthilda khangogdana horakpa maiwairakpadagi leinariba yum tumna chakraba moirangthep sana chahi nifu amadi mahaki loinabi moirangthem ongbi nganbi ani gi mafamda ngasi ayuk punna himinasi group PHG Wangjing na lupa lising tara mateng pangduna imung asiki awabada saruk yakre PSG ki president Pongnam Santi Kumar na luchingduna satkiba ngasi gi tengbang khongsat aduda group asigi media advisor Rakesh Naurem secretary S Jayadeva treasurer TS Brazesor Information and Publicity Secretary Chauba Hikam Amadi Naurem Ramila Muhammad Sahid and Inaucha T Subona Chingba Maruaiba member Kiana Sarukyake Tengbang Khongsada Dugambai Lena Group Asigi Media Advisor Rakesh Naurem the Group Asnangasi Masagi Mayum Tumna Maichaki Badagi Kahen Awawa Tariba Morangtem Sanagi Imung Asida Lupalising Tara Kaktang Mateng Pangjaduna Imung Asigi Awawada Saruk Yazaba Lakpani Haina Fungdoki Mahakna makatarduna Manipur gi miyam amadi Kendra sing gi miyam da PSG gi maikai degi aikoi miyoiba amana awaba tarakpa matamda aikoi na jaksilaga sagai gi natai gi yekna bagi khena bathamdana awaba tariba imung gi damak sarugyaba ama oina aikoi na mateng pangmina bagi wakalon asi laiminaraga di kunai asida aikoi punna himinaba amadi punna chakhwit minabagi lambi aduda chatkani haina khali maramasna apipa amadi akhuba wakalon loina na thatok naraga nat yekta Kairoi Lekaida Yumthang Nabada Amadi Kunai Sida incident Ama Hekta Midmangda Thorapada Awana Kudong Tiba Taraba Singda Nakta Changsinduna Angam Mateng Pamina Sihaina PSC gi Maikai Digi Miamda Appeal Tawjari Haina Haiki Ngasi punna himina si group na khoi Kendra sigi manungda tongan ba awana tabe imung mamangda kunga mari pangjakha matungda ngasi sina
kun mangarak suboi na pangsa badum ba yang bang thoran ana Manipur niyam da amade kendra se niyam da apil to jening badi akhoi nyoi ba man awa ma tar ba matam da akhoi changjal laga hai ba tare haidi sagai gi natai gi ade yekna ba khudong thi ba tar ba puna ma no na to kan da hai ba tare awa ba tar inung gi madi da khoi share to ba ma gi awa ba da khoi saru ya ba mo oina akhoi sa mateng pang na ba gi wa khalon sa akhoi leiminaragadi koi society sta khunai sta koi punna hinginaba amadi punna saukhan minaba adugi lambi da chatkan na Deputy Commissioner Bishnupur na thadorapa order amagi matung ina Bishnupur district ki manung channa leiba mafam singda law yeiba amadi law khawbada seasonary ba achauba gari singna lambi sorokta lebak lekhom tahanbana maram oiraga lambi sorokta chatliba miyam da khudong chadaba mayok na hanbata natana khudong thiba kya amasu thokale maram asna miyam gi yenglaga law ubada seasonary ba gari sing lekhom leinang teiraga lambi da gari thawbada athingwa thamkre kanagumbana hairiba chatna kanglon asi thukaiba tarabadi miyoi adugi mathakta action lawkat Hari Chahi se September Kuntrada K Babu Memorial Super Division Football League ki aroiba match ta City FC Marangna AKSA Kwaktagi player Taran Thoi CRS yaude haina wakalakpadagi match commissioner Ningthina yengsilaba matungda yanaba ama purakpadagi trophy piduna loikraba tungda nauna amuk press ki khutangda wakalakpa maram chade haina match commissioner oikiba ataur dhemana fongdokre Moirang da pangthokiba pangmi singa unaba amada mahak na hai DFA Moirang gi official singbu la namyam da uhanba asi yaningde DFA Moirang na rule amata kaidana sanaroi sing yokhat na ba khona bani maramatuna karigumba hiram amata da kanglon wangma lan thabak amata tokiba laite tungda su tawroi hiram asi gi matang da press media da awai akhum tongna duna leibagi mahuta DFA Moirang da laktuna wa khana ba hena fagani haina mahak na makha takhi DFM Moirangi Makai Dagi City FC gi assistant coach Sri K Damel Singhabu Chahi Taruk Chupna Tamto Kibalite Aroiba League match aduda Mr Damena DFM Moirangi official sing amadi refusing book corruption tawi haina athoi bamithunglen MLA minister singi mamangda law khongba tawkiba mayamna tabada nungaitaba fajadaba wahiwata kaya sinakibagi amadi handak bosingiba All Manipur Inter College tournament su DFM Moirangi refusing da fajadaba wahiwata kaya Sinarakpagi damak DFM Moirang na mahaku ay basirol piduna disciplinary penalty oina sukna gi thatara mangakak tamak tangthopani adubu lan na sahi taruk tangtho I haina claim tawriba DFM Moirang na series number yaudaba player simbu sanaba yabagi ayaba pikiblaite Miss Commissioner Head of Referee amadi Secretary humpul lagi eligibility form dagi photo lawtho laga atop amana mahut sili hari basi imham yaudaba Loislak padamaro ba pawon na pizari Masin tiba politician kya thorakpana politician sing miyam na ikai kumnadre BJP lengang lakpadagi miyam nungai na hingale haina Manipuri Chief Minister N Birena Phongdokre Internet lakpadagi poksogi case hengatpagi maram ama oire haina Social Welfare Minister Hekam Dingona Phongdokre Sen kharadang mateng panglabadi maduna achauba mateng oigadra khanduna ima singda pension pige haina lauthok sakibani ima sing leige khankiba leite haina fox na phongdokre Nauna linkhatpa Churachandpur Medical College ki security guards launaba tawkiba tender amuk hangadabani haina takslakli Amadi Kaksingi DC Amadi SDO na Molnoi gi mafam da signboard Chandel Amadi Technopal District Tharamba Singh Muthat kiba lengak asigi achumba khongthang ni haina phongdorakli Matang asta Pony Prime Time News loisinjare mijeng tabiru pupunamakpu amuka hana khurumjari